ST demand bu sawgalibang outer gi independent mirep Ellison Abonmay bu sawgatse. Pawasi ngarang tilfong kiba pandam pausi dagi lokhatsavane. Mitay sing na chahi kaya gi mamang dagi tanduno lakpa schedule tribe list. Furup asibu yawan na ba sangsilagpa isuda mapung pana sawgalibang Dr. Ellison Abonmay bu outer parliamentary constituency da laydiba mitay sing na Makpu sawgatuna parliamentary MP oy na thaba mathautay haina Singta Women Development Association Manipur gi President N Kunjeswari na phongdokre wapam asi pangthokodoriba Lok Sabha mikhal asida independent mire boydiba Dr. Ellison Abonmay bu sawgatpo oina Thoubal district ki Wangbal mayay lekay da pangthokiba mifam amada mahakna phongdokibane Dr. Ellison gi election coordinator Birla Angomsa amade election observer Sana Khetri yaw na pangthokpa mifam aduda Kunjeswari na hai Pangthokodoriba Lok Sabha mikhal asi mitay furupki oina yamna maruoiba mikhal amane mikhal asida ikoina achumba mihut khalaudravade furup asigi tungi laibak tamba ngamloi maram asina mitay furup asibu thamoi sengna nungsiba amade chahi kayagi mamangdagi social work tawduna lakliba mirep asibu miyamna mapung phana sawgatpa mathautai haike loina na ngasigi mifam aduda saruk yakhiba singna lakadoriba mikhal asida Dr. Ellison bu soidana mai paganana ba matoina sawgana ba suwarep lauke Disturbed area status tha taruk sangdokre pawasi ngarangong tilfong kiba pandam pause dagi lokhatsavane Manipur da hojik wariba law and order gi phibam yenglaga police station taraga mapan na kuan ba mafam sing natana atay Manipur gi mafam pumbada tha taruk makhata na disturbed area status matam sangdokre Commissioner Home Divesh Deval na ngarang thokiba notification aman police station taraga mapan na kuan ba mafam natana atay Manipur gi mafam pumbada makhata na tha taruk Disturbed area matam sangdokre Police station taraga mapanadudi Imphal, Lamphel City, Singjamay, Sekmay, Lamsang, Pasoy, Wangoy, Porompat, Haingang, Lamlay, Irilbung, Laymakhong, Thoubal, Bisnupur, Nambol, Moirang, Kakching amasung Jiribamne. Mikhal asina Manipur gi irang asi loisan na bagi lambi ama piba ngamgane mahiasor thongnawjam. Pawasi ngarangong tilfong kiba pandam pausi dagi lokhatsavane. Pangthokodoriba Lok Sabha mikhal asina Manipur gi irang loisin na bagi achauba lambi ama piba ngamgane mipum khudingmak na mikhal asida aranba tawrakpa sing thingminasi haina RPI athawale gi mire boiriba mahesor thongnawjam na phongdorokle Kaisampata leiba mahak masagi mayumda pangthokiba pawgi mifam amada mahesor thongnawjam na hai irang asina maram moiraga relief camp da leiriba amade singkhong singya da khulngak liba sing asigi awaba chaitheng sing ase mikhal lakpadagi nathaiduna chatpagum ure Irang asigi waroisin purakpa ngamdringaida mikhal asi pangthokpamdi thoktabane adumakpu mikhal asina irang asigi waroisin purakna bagi lambi ama semhauba changi haike mahakna makha taraduna selgi matik mayayna miyambu thamaiba amade political party gi strategy nainaduna aranba wafam kaya sandokna bahona riba sing asidage aikhoi khudingmakna section minase tha taraga mathoi helaklaba irang asigi mariksumba haurakphamsu Center gi lusingba singi nakong yahanduna lan asida mitay sing lande haiba takbada RPI athawale na chawba mateng pangduna lakle Center gi lusingba singda miyam gi ihul pawdam na bahona wada party asina mateng panglam daba tarabade party asida gi toklam gadavane thokliba irang asida Manipur gi saktambu kaiba yaroi haina thauna leina songthoktuna ngasi fawba ngak senduna lakliba miyamna mikhal asida su ngaklo piduna Kanglo na chumba mikhalama oina ba ngakpi senbiyu haina su mahesor na phongdorokle Chenglam phuda singkhi haina tongan bawafam kaya CAFNPD gi maikay dagi thamlakhiba adu aran bawafam ne miyam gi damak sakthung miyam da yawan bai basi MLA amagi mathau ne Nurul Hasan pawasi ngarangong tilfong kiba kanglay paki maira pause dagi lokhatsavane miyam gi damak pirak pachakthung miyam da yawan bai basi MLA amagi mathau ne masi CAFNPD gi official kharan Khanglam da baga loina na mamang da seng huran badagi bot ka haudraba worker kharaga lautuna ba manba mawongda yumpham yaudaba wafam thamlakpa se ikai ningai ne official sing mathau masakhang na mina insin ba laudana thabak tawbiyo haina Khetrigaon kendra gi MLA Nurul Hasan na phongdokre wafam asi ngasi Khetrigaon gi MLA Nurul Hasan gi yumda kendra sigi miyoi kayaga loina na pawgi mifam ama pangthokpa da phongdokhibane mahang na hai chengnam phuda singkhi haibaga loina na Tongan bawafam khara CAFNPD gi maikay dagi thamlakhiba adu aran bawafam ne miyam gi damak thadarak pachakthung yahona na bahona basi MLA gi tawpham thokpa mathau ne CM Biren lusing balangak asina su miyam gi sakthung yahona na bahona re chairak asida CAFNPD gi official khara na
Chirolgi wa lauraga aranbo wafam thamlakpa laibak thibane. Masina department ki mingsa thiyal le. Department ki DSO oiravadi. DSO oina thabak tawbiyo. Director su director oina thabak tawgadavane. Hiram sigi matangde MLA ama oina phone tawbada makhoina paidaba. Switch off ama di block thambay basi official kharadi chirol da chatle haibane. Imphal East ki DSO gi makhata naso. Legal action laurakpa yay amade director su mathau khangna taw. Khetrigao constituency gi oina 2023 November dagi sahi asigi February faubagi napsa gi rice quota kari numita Khetrigao miyam da yahulakani haiba aseng bo wafam authority na thuba da thabira o miyam gi puksakta rajniti tawba khudakta lepiyo MLA ama oina handaki miyam da yahun khraba chengbo department ta thingal au hairak pasi angak papoi hai khe mahang na hai fair price of agent singi pifam thokpa remuneration phangdava chahi ani sujilakle remuneration asi kadai da sakhrabage kanana laukrabage khangba ngamdre fair price of agent sing da yahundri basigi field verification karamba matam da tawgane hana tawkhiba leibra leiragana report adu puthokpira o tha manga Khetrigao miyam gi cheng pithoktana thamba dugi maral thaidokna bohonavada mari makhong samnadaba choirol kaya loan bana kana roi legal action lakhat kanne khune ki miyoi khara season aduna yenthokraba chengbu yende phangde haina complain amuk tawrokpa laibak thevane Hairiba complain adugi field verification department ta tawi hairiba dusu minamba ne police ki investigation report na cheng miyam da fangali hairiba ne aduga department ki verification na cheng yan thoktre haiba si CAF and PD department na miyam gi hakman na bohona vane mahang na makhata na haikibada cheng huran badagi bot ka haudraba miyoi gi worker sing na agent oiba phangaudre haiduna miyam gi sakthung matpadi yaroi hiram se gi matang da NPP gi leader sing da sukhangan khre Miyam gi India laingang na thadarakpa napsagi cheng lanai godaw namade dukan sing da marang kaina phanglakpa sisu laibak thivani hai khe NSE gi investor million marfudra hian khre pawasi ngarang nung thilfong kiba kangla pau se dagi lokhat savane National Stock Exchange NSE of India da register tawrakraba unit investor sing gi masing ase chahi asigi February 18 fawbada crore mapan haibadi million marfudra da hengat khre hai re Exchange asi da register tawrakraba apunba client masing asi ngasi fawba da register tawrakraba sing yauna punna million chamaga humpuga mapan hen khre mari lainaba client sing na trading member amadagi hen register tawba yagani hai re hauki bachahi khara sigi manungda National Stock Exchange of India da register tawrakraba unique investor singi masing asi singtha ningai oiba mawongda asum hengalakle hauki ba 2023 ki October da Sangsata register tawrakiba unique oiba investor singi masingna lising nifuga mari wairakhe aduga 2024 da register tawrakiba masingna lising humbudraga nipan oire investing khumang sausilakliba si financial inclusion amasung market ki akanba performance sangsilakpa kaya sinani haina NSE ki chief business development officer Ramkrishna gi maikai dagi phongdorokle